keno banner ko banner gi makhada nambi kiba nungsi khongchat haiba film ama lei ko asida Rosina sakpi kiba ko Kanada Sinarammi haiba isai se sise aina kitang keno tawba mayam da su uchaning ba ko adugi haiba isai se ibung rabai kaisam chana compose to bibani aduga isai se bu ibirapana Ojit Kumar Luangcha ibung sina isai se bu ibirapani aduga producer director sina Tripura Majani Arup Thopjom ibung sina produce madi direction to bibani isai sisu mate matang mayam da kudol tamje Kanada Sinarammi Kanada Sinarammi Pikliba nashu aibu Wahay amatasu Paumilamdana Chatla nandi Thadu tunda Kanada Sinarammi Kanada Sinarammi Pupugi marum thokna Hinjarambi aihakse Palipam khandraba maikaida Kagnauna haure Yenu kuding aigikana udare Pupunuk shiva Nashubu Kanada Sinarammi Pupu nang ni hing hori na sugi thamo